Ngaira numida wairam phongkiba panam pauche degi marueba pau khara khangasirraga miyamda khudo tamjige IDP sine MP Bimol gida thomjingkrei thamaira bat namchinduna thamlaba khunai amagi punchirol puarigi tangkak yauna malem pumbana khangaunaba ngangbane MP Bimol BJP amadi Congress anigi lilada khulngak leba khunja sing baligi haming ohembiganu haine leimram government high school da hangba Relief camp da changjapam lauduna lairiba IDP singna MP Bimol akoijamgi kaisam thongda laiba yumda thomjingkrei khongjang aduga mari lenya leimram government high school da hangba Relief camp da changjapam lauduna laibi laichongbam thasna kaubi inmate amana phongdorakhibada MP Bimol akoijamna handak parliament mifamda Kuki narco terrorist singa aikhoigi khulngakpa singa jamdamnaraga phongdokhiba adu yaningde Ireba iramdamgi damak thawai khubak ta haptuna khulngak liba ija singbu BJP amadi lengang sangma pimawung dat lebak miyamda lan uhanba laibak thibani MP Bimol matam kuina Manipur gi wangbada layuraba maram oiraga Manipur gi hauji oiriba irang asigi matangda khangde haibase mahakna phongdokhibo wafam aduna mayek singna takle BJP amadi Congress anigi lilada khulngak liba ija singasi baligi haming ohembiganu MP Bimol na parliament da phongdokhibo wafam miyamda athubada sengdokadabani haiki mahangna makhata na hai MP Bimol na bot mamangda haikiba lanjenariba sing tha ahumgi matungda hanjilhangani haikiba du thabakto onthokpiyu relief camp da changjapam lauduna lairiba sing haujiksu wana khanglaga laidibani haujuk phawbada awaba kaya khangduna lairingai cherak asida asigumbu wafam phongdorokpa laibak thibani Aikoi BJP na kanano Congress na kanano khangde aikoi yu oinadi anima hunna balepiyu Manipur kanaba puna honabiyu MP Bimol na luchingjuna BJP Congress haibathi dana lal asilushina ba honabiyu haiba wafam thamba lakpani haiki amaramda MP Bimol akoi jamna social media da thagalakpa warol amada hurambana kokta na pipa I haigum politician sing yokpa ang group sing haibada Masada pambagum mathi phonglakadoribra haina MP Bimol na hanglakli MP Bimol hai lengang na mathau tawdabadagi mapurupu ngaknaba tholakpa micham khulngakpa bu lanu uhannaba khulai paiba haiba wahi tapchinduna na khoina wahanto halibado khulngakpa singbo ainge miyengda ligyali lana uhantuna unlawful oina uhanduna makhoibu khudong thiba thoknaba atamna na silibra khulngakpa kangudi politician singna makhoige lanai masagi kananaba yoktuna Thaktuna thamba natte maramdam mapurupu kanaba masana barantari tholakpane aduna ba balance barantari haribane wahi sijinabada pangangang banatte militant haibaga aina sijinakiba ang group adusu qualified tawtuna nature by yokpa thakpa haiba wahina taklibadago yamna khenai on the floor of the house nganglibadu munna khalaga thamairaga namchinuna thamlaba khunai amagi punchirol Puari oiba tangkaksi yaungna legitimate oiba prepam amade lebak miyam amade malem pumbana khangnanaba khanghaunaba ngangbani mithibong mityabal kithi kirum tawraga chaga ngangadawbanate with all legal political historical amasung moral position lauraga lebak miyam gi aifanaba khallaga isagi amade miyamna singnarapa democratic amasung historical responsibility adu lauduna Ithaudang pangthokpani aina thaudang pugani haba wafam thamlakli makha tarakpa pauda aitungna budget copy singmai thaduna khongjang sangsingkrei budget Manipur gi wafam amata pandaba laibak thibani Sotin Kumar Lami simi ama singmi chamiyam gi damakta laibak simba thungna sathakhiba newa protest gi manung chana Narendra Modi lengangna pothokliba budget copy sing Manipur press club ke main road ta mai thaduna khongjang sangsingkrei Khongjang aduga mari lenyana Surinom liba singi mayokta laiba budget yaning day scheme worker singi mayokta laiba budget yaning day chenjau paiba singi interest puthokpa budget yaning day haiba kholau kaya sulauke Khongjang aduga mari lenyana All India Trade Union Congress IDP Manipur General Secretary L Sotin Kumar na pami singna phongdorakpada BJP na luchingba Narendra Modi na Prime Minister oirakhiba 2013 maridagi anoba economic policy kaya haudorakpadagi lebaki economic growth wanghanbada chauraba thodang lauriba laumi sing wabana kham thenglei malemgi lebak singi chakhwat lamjen tanabada thoidok hendongna
private sector undertakingsingda thadaba senpham budget khudingda kaktatuna masa maromdom lepchaba ngamdabadagi sijarakpani amade privatize tawkhibadagi thabak phangdaba masing leptana hengalakpani haibada haimamba thokloi khudongjadaba kaya asi thengnarakpadagi Central Trade Union singi apunba protest Manipur natana India singba thungna pangthokpani state gi oinadi parliament hoba matamda India gi president ne speech pibada Manipur gi haiba amata pandaba amade Manipur miyam gi wariba sing asi koknaba karigoma phibam amata pandaba se laibak thibani haraduna wana suri nomliba singi mayokta laiba budget yaningde scheme worker singi mayokta laiba budget yaningde amade Senjau paiba sing interest puthoba budget yaningde haike mahakna makha taraduna working class movement namthanaba amasung trade Indian sing machoi tahalaga sinmi singbo corporate mapu singe araiba manai gumna sijinhanaba lising anige sumna kunda simi singna chahi lisang singna ikheng tana thengna duna lakpadagi wana phanglakhiba mamal naidraba haksing matnaba maru oina labor law 29 muthatlaga anova labor card for parliament na puda pass okay India working class movement masek mangal thokna malemgi phambak ngalakpasida Narendra Modi lengang na anova labor card for chana hanaba thorang lakli labor card for sida minimum wages lep na ba employees singe job security angkang na ba punsing thabak su na ba anova thabak lawbagi provision yaudaba contract amasung part time out so singda ehemba miyeng thamba anova trade Indian sing chemba yahandaba employees singe penda waka tadaba kaya yauribase simi sing more than slavery system makhada thamnaba thorang lakpani haina aitukna lawi long live Indian working class movement su nom liba singa apunba sakti sagat minarasi haiki makhata rakpa pauda opposition base ta phamlagasu state ki issue da party ki khenaba thamdana thabak tawgani loken tha asi ki taradagi haugadari bataragani thoisuba Manipur Legislative Assembly ki Suba session the NPP ki MLA sing party ki instruction matung in opposition base da phamlagani haibaga loinana opposition da phamlagasu state asi ki oiba issue lakpada party ki khenaba thamdana thabak tawgani haina NPP MLA Khurai Jamrokena phongdokhrei Pamisinga unaba amada wango AC ki MLA oiriba loken hai mamang the NPP ki MLA sing Ring base da phamkiba adu pau phongnaba walawbadagi thokibani MPP ki national president speaker da party asi ki MLA singbo opposition base da phamanbiu haiba jerol ama thokibagi Kopichu party asi ki MLA singna phanglei party president ki instruction amade party asi ki next rule amade regulation ngakna lakadoriba assembly mifam asida MPP MLA singna opposition base da phamdina opposition ki role lawgane wafam asi ki matangda su party asi ki MLA singa pau phongna balai re haike makha tarakpa pauda Kuki terrorist singna semba Ring Road Koilash thabinaba Union Minister Nitin Gadkari da memorandum pisingkrei haukiba chahi lising aniga sumna kunga homdagi me ahumdagi Manipur da haurakhiba irang asina maram oidina Manipur da khundariba Kuki terrorist singna imphal phauduna chappa yadre haina phongdol aduna outer Manipur ge manung challiba Chandian district ki palel dagi hauraga Surchampur None Kangpopi Urkhul amade Tengnapo phawba Kuki terrorist singna semleba Ring Road asi athuba matamda Koilash thabagi thabak chathanaba Surchampur da base tawba World Kukizo Intellectual Council WKZIC na Ministry of Road Transport and Highway ki Union Minister Nitin Gadkari da memorandum pisinduna taksingkrei Surchampur district ki DC ki khuthangda WKZIC na Union Minister Nitin Gadkari da pisingkeba memorandum aduda Singi district sing da khunda laitaduna lairiba Kuki miyamgi marakta amata ngairaba road connectivity ama oiriba Kuki terrorist singna semjaba Ring Road asi athuba matamda minister na Koilash thabagi thabak chathaduna lambi asiba semga sagapagi thabak chatharabadi Kuki miyamgi economic development purakpada natana hariba mafamsing asida tourism gi lamda hena chakhwapa ngamgani Manipur da tholiba irang asina maram oidina Kuki miyamna thengnariba khudongchadabasing asi Union Minister Nitin Gadkari na ubiduna humanitarian ground da chatliba chahi lising aniga subna kunga manga asida hariba Kuki miyamgi amata ngairiba Ring Road ase Koilash thabinaba Union Minister da memorandum pisinduna taksingkhibani haire